Ngarang numidang pung taren makai taba matamda Moreh Ward number 5 Muslim Nagar Laikaida Breza car registration number AS11N 6301 ama thauduna lakpa mioi ani shakkhangdaba mioi amana nongmei na kapadagi car adu thauduna lakpa mioi ama sire amana asok apan nangkhare laikhidraba mioi adu Ras Gazmir chahi kunithoi apokpa Khenu Prasad Gazmir kawi Moreh Ward number 8 tagini aduga soklaba mioi aduna Muhammad Mubarak chahi kunmari apokpa Muhammad Tomba kawi sekmai zindagini hairi soklaba Mubarak ngarang Moreh hospital da pukhatuna layeng daba matungda makhatana layeng chathanaba Imphal gi Rims hospital da refer tawkhre thaudok asigi matang da fangba pawgi matung ina nongmei kapagi thaudok aduda chenariba mioi adu Moreh Muslim Nagar Laikaidagi Muhammad Jayulak Elais Rohit chahi kunthani thoina car thauraga lakpa mioi ani adu gari khamallaba matungda nongmaina kapani hairi thaudok aduda Ras Gazmir khudakta mafam aduda laikide loinana Muhammad Mubarak nongmaina panduna asok apan nangki nongmai kapliba Muhammad Jayulak Elais Rohina car manungda siduna leiriba Ras Gazmir bu puraga car adu thauraga mafam adudagi khonglei thuna Moreh Ward number 2 Mission Vengda Zatuna mafam aduda laiba KCC Church mamangda car adu khamduna thamlambani hairi asiba hakchang yawba car ama leire haiba paw ama police na fangbadagi Moreh police ki makok thongba sing amadi commando team ga loinana Moreh gi mission Vengda Zatuna asiba hakchang ga loinana car adu lokhatkhi hakchang adu Jennings ta postmortem gi damak pukhre oirakliba fiba masigi matangda Tengnopal gi SP Golimang masa laktuna Moreh da station tawduna laikre amadi thiba humbagi thabak sathaba hokre nakalamarom da ngarang numidang athengbada Moreh Muslim Nagar Laikaida khamduna thamba tongan ba gari sing eco van A-Star auto rickshaw amadi Maruti van kayagi mingsel masak khangdaba mioi kharana thugairam lei nakalamarom da nongmei kapagi thaudok ta senariba Muhammad Jayulak Elais Rohit ki mayum ngasi ayuk laikai asigi khoisaunarba miyam changduna thugai khare loinana thaudok asigi matangda Manipur Muslim Council MMC Moreh gi President Muhammad Razaudin Paumi Singh da haiki madudi ngarang numidang thokiba laibak thiba thaudok adugi matangda council gi maikaidagi nungaitaba phongduk sari loinana amadi akanba maungda condemn tawri thaudok asigi matangda council asigi mioi singna khudakta thaudok asiga chenariba mioi adugi yumda chatkhi adubu mahak lot khare loinana police na matam chana report pikhi police na mihat asida senariba mioi adu athuba matamda faduna sairak pigadabani amadi mihat pasiga mari leinaba khudingma council asina cooperation amata piroi amadi council asigi maikai dagisu mihat pasibu phana ba hotnabada police ki matengsu pangani haiki